Asigi maruiba pauda exam center kharada erang thokhre erang sagatpa khara policena phagatkhre. Paomee bipin sharma leikhidabada lamdam asigi paomeesingna awaba phongdokhre. Amadi imphal East District Police nasu ningol chakkoubagi thouram pangthokhre. Khurumzari adom ni yengbiri basi Times of Manipur News ni bitapate mang lamabna punama putaram okchari hojik pau sandokna pizari. Education S Department na tongan ba subject singi contract basis da oza launa bagi aiba sangyang parikya ngasi tongan ba center sing da pangthokhre. Exam chathari ngai manung da lamdam asigi puwariga sagon naraklaba thang tagi oja yawhande haibigi mayokta exam center kharada erang thokhre. JC on thang ta teachers recruitment ki Kangbuna ngasi ayuk pung tarama thairum tabada exam center oiriba imphal East ki Ananda Higher Secondary School da thomjin bagal loinana changyang parikya aduda yauriba singi paukhumse segaibagi thawong chathaki thaudok adugi pau phangbadagi khudakta imphal East District Police ki akhanaba team changsinlaktuna erang adu laksin bagal loinana thaudok aduda chenabani haiba miyoi 15 rom phagatkhre. Matam ikan Canada Imphal West District ki Sagol Bandalaiba Modern Higher Secondary School ki center dasu JSC ki paomeesingna exam thugaina bu hotnaki adomoinamak police ki kangbuna erang adu laksin ki hairi Masagi anab amana matam kuina laikan na dona leraklaba Impact TV ki video editor kaksang tabam bipin sharma leikhidre mahak na leikhidabada lamdam asigi paomeesingna awaba phongdokhre paomee ke bipin sharma ngarang nimidang leikhidabani mahak na leikhidabada ngasi amjuna sinduna Manipur Press Club ta leikhidraba paomee bipin gi photo da haikat laikat tamduna ikai khumna bu utpaga loinana minute ani tumina leptuna awaba phongdokhi Rambo. Imphal East District Police na sinduna ningol chakkoubagi thouram ngasi porompata laiba Imphal East District ki police ki complex da pangthokhre nupi singda sakti pinabagi pandam da pangthokhiba thouram aduda Imphal East da leiriba ningol oibising maira paibi ima singi luchingba singna saruk yakhi punna chaklen chaminaba amasung Imphal East District Police ki maikaidagi angamba khodol tambana thouram adugi mapungoiba saktam oikhi Thouram mapu oikhiba Imphal East District Police ki SP ke Megachandra na ngasigi honglakliba khunai asida nupi oibisna lauriba thodang kayabu singthara duna ahenba thodang lauhanningbagi apambasu phongdokhi Mobile tower amagi makhongda thamjilamba bomb police na lauthokre amadi ngarang numidang North AOC da leiba Raj Medi City ki complex da bomb leire haina mi painakre ngasi yupung nipan makhairom taba matamda lamsang police station gi manung chanba lamdeng khunau da leiba Vodafone tower amagi makhongda thamlamba bom lamsang police ki kangbu amana asoi ngam yaugdana lauthokhi mobile tower adu laikai adu da leiba thokchom sitaljit chahi 19 apokpa leikhidraba kumar kauba amagi inkhol da yungbani nakal amaromda ngarang numidang imphal gi North AOC da leiba Raj Medi City ki complex da miyamna bom leire haina mi painarure thodok thokom da changsiluba aikhoi gi paumina phangba paugi matung inna Raj Medi City ki gate changfamda suitcase ama leiramba thengnabadagi miyamna bom oirwoi ningduna mi paiba poknakhi khudakta hospital authority na police ta pau pibadagi Imphal East District Police ki team amadi bom expert ki kangbu laktun yengsilab matungda chingnariyo posak adu ahangba suitcase oirambadagi miyamgi mi paiba adu poknakhi paugi marak thana break amatang lozari Break ki matungda taram na okchari
Ngarang numidang pung taraga minute ni phumangarom tarakpa adwaida Mizoram gi Champhaida magnitude 5.3 yona yuhar hakhre adumoinamak misimina amadi aso open yawgi paudi leite yuar hakhiba adu awang nongpok aizol dagi kilometer 108 lom chatlaga leiba India amadi Myanmar ngamkhaida epicenter oikhi magnitude 5.3 yona hakhiba yuhar adu Mizoram gi yumthangnaba Manipur amadi Assam gi saruk singdasu kharamakhaidi yauki Chhattisgarh gi Bijapur district security amasung next slide singi marakta state adugi assembly gi ahan batangka ki mikhal nongmo watlingai da khut thoknakhre Gome amasung gotakal da aidi bom taruk pokhai khre nexal lalhoba sing sikhre amasung khuchu khulai kaya su phagatkhre amaromda aidi blast adu da BSF ki lanmi amasu sokhi nexal lalhoba singna hokhiba numit khara asida chatharakhiba attack ta security personnel nipan yauna mioi tara humdo sikhre kendra tara ki mikhal hayeng ningthauka ba numit ki ayuk pung 8 tagi hauraga nungthil pung 3 phawba bot thadanagani aduga atopa sit nipan gina ayuk pung nipan dagi hauraga nungthil pung 5 phawba bot thadanagadabani November 12 dagi December 8 phawbada pangthokkadaba mikhal gi campaign pak chauna chathanabasu hokre Chhattisgarh, Madhya Pradesh, Mizoram, Rajasthan, amasung Telangana gi mikhal gi vote masing mathang tha gi tarik 13 dagi thigadabani hairi California da thangza nimita lanmai chakpadagi yamdrabada mioi kunmanga leikhidre yum amasung atopa mal sang lising kaya hena tumna chakre lanmai adu paksana square mile chama hena sandokna chakhe mai adubu muthatnaba firefighter singna yamna kanna hotnari amasung mioi singbu saphagadaba maphamda phothokhre lanmai adu sagolsen nimita chakpa hokhibani awang thangba California ge Sierra Nevada town da khwaidagi hena mang takpage record thamki Kha thangba California dana ikang thokpa mafam canyons awang thangba ching amadi Los Angeles town da chakhi firefighters kayana lanmai adubu muthatnaba kanna hotnari adu moinamak mai adu yamna thuna muthatpa ngambagi asadi ude hairi ngasi phongki ba pause singda kari kari maru iba pau yauri bagi haibadu amuktang punna khangminasi Sangai Express Governor Tangkhul Nupi Singbu Singthakre Tola Tarba Singi Yeknabadi BJP ni Gai Khangam SRT Hapkhiba Amur Falcon Hatkre Pokna Fam Satellite Tagging Toraba Amur Falcon Ama Tamenglong da Hatkre Lairabu Yeningdabagi Wakalon Chenba Party di BJP ni Gai Khangam Lalhobagi Irang Laibana Chakot Thourangi Thabak Kayada Sothaduna Lairi Ramuiba Nupi da mapung fan sakti pinanaba nupi lairik hayengadavani Nazma Heptula Naharol gi thogdang Women Empowerment da Education haibasi yamna maru oi punsida lakwa singnabasing punna thengnaminaba changi Governor Satellite taking tawraga thadokhiba Amur Falcon Manipur Kebu Singh da Hatkre Shyam Kumar Ban gi khongjang November 12 phawba komthokle Uyedlan Pau Loktak da Ayush Floating Healthcare Project paikhatnaba mityeng thamli Chinda go to hill haina laur basu thabakti kill to hill oire gai khangam Furup sing punsinaba nungsinaba nattana pambai leite laishemba Nalit Imphal Technology Incubation Center hangnaba MOA khuyek pinakre Sana laibak nupi singi sakti hengat hanbada education yaudaba yadi Nazma Heptula Maitai singna SDO naba kholau yumpham yaudaba natte Chinda go to hill thabakna kill to hill chathari gai khangam GPS hapa Amur Falcon anigi manungda ama hatkre Uchek hatpada chenaba sing action logani Forest Minister Manitex da artisan kaya da manapi dun ikai khumnakre Tripura ga Manipur ga naknaba mari lainai Mevar Kumar Ichel Express BJP na minority tribal amadi lairba singbu nungsi saribasi tatni gai khangam Manipur gi furup kuntra humdoi gi ningol sing imphal gi sana konungda chakkoubagi State Health Committee gi anauba chairman Abdul Salam Okre Iraibak Mitai Maitai Singna ST list ta chalhangadabani haiba demand khananingai oi gai khangam Nupida Sakti Sinaba amadi makhoi gi thak wangkat hanbada education tangai fadi Governor Amur Falcon hatba laibak thibadi Aroibada maru oiba pau amuk hanna
Exam Center kharada erang thokhre, erang sagatpa khara, pulisna phagatkhre. Paomee bipin sharma leikhidabada lamdam asigi paomeesingna awaba phongdokhre. Amadi imphal East District Police nasu ningol chakkoubagi thouram pangthokhre. Hauzakidi Manipuri pau matang sa loisinjare ehenba pau loinana nimidang pung mapal dang phongbigani.